Ministry of Home Affairs na India amadi Myanmar anigi marakta lainariba free movement regime asi kudaktagi chatnahandanaba warep laukre. FMR handoknabagi firep asi Prime Minister Narendra Modi na laibak asigi ngamkhai paring asibo safana thamnabagi khongthangi saruk amani haina Union Home Minister Amit Shah na mahaki X ta post tawrakle. Sahagi post asida laibak asigi internal security amadi Myanmar ga tainariba North Eastern states singi demographic structure kahendana thamnabagi pandamda free movement regime Masi handoknaba warep laubani. Ministry of External Affairs na FMR asi handoknabagi thabag kanna chatharibana MHA na su FMR asi kudakta handoknaba recommendation tawkhre hairi panbayabadi Home Minister Amit Shah na numit kharani gi mamangda India ga Myanmar ga tainariba India gi kilometer lising amaga chatrukani doi sangba border pumba fencing kharagani haina fongdokiba laikrabani. Laibak ani gi marakta haujik chathariba FMR asina chahi kaya laibak asigi ani gi border paringda laiba miyoi sing kilometer 13 ki lam sarukta changthok changsin tawbagi ayaba piduna lakibane.